पाक्सदम मरुब पाव खरा अपडेट तौजरे वरोई पुरकना पार्टी तरह वरेप लौग्रे मणिपुर हौजिक थोक्लिबा क्राइसिस असिगी चपचाब वरोइसिन पुरकना ओपोजिशन पार्टी कांग्रेस अमसों मासिगा वखलोन मानब पॉलिटिकल पार्टी तरह पुना होनमिनबा हाइना ngasi होटल इम्फाल की संगाई हॉल पांगथोकिबा कन्वेंशन वरेप लौग्रे आम आदमी पार्टी AAP ऑल इंडिया फॉरवर्ड ब्लॉक AIFV ऑल इंडिया तृणमूल कांग्रेस AITC कम्युनिस्ट पार्टी ऑफ इंडिया CPI कम्युनिस्ट पार्टी ऑफ इंडिया मार्क्सिस्ट CPIM इंडियन नेशनल कांग्रेस INC जनता दल यूनाइटेड नेशनलिस्ट कांग्रेस पार्टी NCP रेवोल्यूशनरी सोशलिस्ट पार्टी RSP शिवसेना उद्धव ठाकरे की पॉलिटिकल पार्टी तरह सरुग्यादुना पांगथोकिबा कन्वेंशन ऑन मणिपुर क्राइसिस अदुदा पॉलिटिकल पार्टी तरह दगी पुना डेलीगेट चामरोम सरुग्यागे ngasi पॉलिटिकल पार्टी तरह की मिफम अदुगी मतंगदा पॉलिटिकल पार्टी तरह की महोत सिलतुना कांग्रेस लेजिस्लेचर पार्टी CLP की लुसिंगबा ओ इबोबिना हाई मणिपुर हौकिबा मे अहुम दगी हौना ngasi फावबा था मंगा सुरबा इरा ngasi की मतंगदा करंबा मौंगदा वरोइसिन अमसों शांति पुरकदगी हाबगी मतंगदा कुन्ना खनगे हौजिक मणिपुर से कदाइदा अमसुंग करंबा फिवमदा लेरिबगी हाइबा खंगबा गमद्रे मणिपुर हौजिक तसेंगना प्रजा की भूना शासन तौबा लेंगाक अमा लेरिबा हाइबा खंगबा गमद्रे लमदम मसल थोकिबा डेमोक्रेसी की भानथोक लेत्रे कॉन्स्टिट्यूशन अमा लेबगी भानथोक लेतबगा चप मानरे इंडिया की वजह से BJP की सुकनम शासन की लेंगाक से माइथीबा पिननबा इंडिया दा लेरिबा ऑपोजिशन पॉलिटिकल पार्टी सिंगवेबा इंडिया एंड इट्स अलायंस आइबा अमसेमदुन इंडिया की डेमोक्रेसी अमसों कॉन्स्टिट्यूशन कन्ननबगी पंदमदा थबक तौबा होग्रे इबोबिन हाई लॉ एंड ऑर्डर अमसुंग मियाम की पुंसी अमसुंग लांतोम ngaksen basi स्टेट की सब्जेक्ट ने मणिपुर हौजिक जाति कांगलुप अनि की मरकदा थाजनदबा अमसुंग उंखनबा मथोगले जाति कांगलुप अमन मणिपुर की तोखाइबा एडमिनिस्ट्रेशन की डिमांड तौरी कांग्रेस अमसुंग मसिगा वखलुन मानबा ऑपोजिशन पॉलिटिकल पार्टी सिंगोइनदे मणिपुर की मैतैनबु ओइगेरा नागानबु ओइगेरा कुकीनबु ओइगेरा मणिपुर काइगदबु वफम अमदद कंप्रोमाइज खक तौरोय मणिपुर की अपन बसक्तम कन्बा मसों लमदम मस्त पेसा मसों नॉर्मल से थंबा से पॉलिटिकल पार्टी तरह के पंदमने स्टेट असिदा हौजिक आर्टिकल 355 सनरिबा नत्रगन सनदबा हाइ बखंग बगमदना लेरे अमुना मुक्सना दे हाइ अमुना सनई हाइद्रम यामदा सममबा पोखंदुला थमली हाने इबोबिना फोंदोके महंगना मखातना हाई सिक्योरिटी एडवाइजर ओइना कुलदीप सिंह हाबलगसो यूनिफाइड कमांड की लुसिंगबा से मणिपुर की चीफ मिनिस्टर ओरी अन ममांग अबोक हाइकिबसु लैके अदुगा हाउसिन अमुक कुलदीप सिंह ना ओरी हाइरे स्टेट की लेरिबा अपनबा सिक्योरिटी फोर्स लिसिंग यांगै ग तरोम अदुगी मदकदा मपालमदगी सेंट्रल फोर्स लिसिंग यांगै ग तरोम सो संचिलक्तुना मसिंग जामलबा सिक्योरिटी लैजरगसो हाउजिक फावद मणिपुर की इरांग असे लक्सिनबा ngамदना लैरि हाना इबोबिना फोंदोके हाउसिक रिलीफ कैंप लेरिबा मिया मसि मतम क्याम कुइना असुमना थमखिगदौरिबनो करंबा मतमदा मखोइगी हानागी मफमदा हंजिलनबा ngамगदौरिबनो रिलीफ कैंप लेरिबा क्याना मखोइगी हानागी मफमदा हंजिलन बिरो हाबिगी खोलाव लावरगले इंडिया की ख्वाइदगी वांगबा सुप्रीम कोर्ट ना मणिपुर की लॉ एंड ऑर्डर फेल ओइरे हाना कुदकता फोंदोकिबस लैग्रे मणिपुर की हाउसिक थोंगलि बिरांग असिगी मतंगदा पाम मिनिस्टर ना करिगुंबा ओवरफम ममता फोंदोगु हाइबा यादना लैरे यूनियन ऑफ मिनिस्टर ना मणिपुर की चीफ मिनिस्टर असी सेंटर दा कोऑपरेशन जामना पीबना भागसी सीएम फमदगी सिंदबनी अना फोंदोकिबसु लैग्रे हंदक मैतै मसा महिरोइदपि मसा अमग नपा मसा अमग मांखिबक रिपोर्ट पिरबा फावदा लेगांग मतम चाना कनबंग मौदबा दु लेबक थीबने महिरोइनि मांखिबकी केस अदु करम मतम स्टेट कैबिनेट ना वरेप लौदुना CBI दे सिनबकी वरेप लौखिबकी आइबा खंगौदे CBI खुदत लागलिबसि मणिपुर प्रजा मियामगी वखलोल फादनबा सेंटर होनरिब्रा मतम चाना मखोइ एरिबा फंगनब होदरमलगदि हेना फरमगदि हाइके हौजिक लेरिबा मणिपुर की इरांग असिगी चपचाबा वरोइसिन पुरक्तबगी पंदमदा पुरक्ननबगी पंदमदा हौजिक लेरिबा मणिपुर की इरांग असिगी चपचाबा वरोइसिन पुरक्ननबगी पंदमदा ऑपोजिशन पॉलिटिकल पार्टी तरह की मैकैदगी डेमोक्रेसी कन्नबा संसिलिबा असद सिविल सोसाइटी ऑर्गेनाइजेशन मरा पाइबिसिन सौगतपियो हौजिक सेंटर अमसुंग स्टेट असद लेरिबा लेंगाक ससन असि मखा असुम सथालगदि डेमोक्रेसी की पिफम सुक्सलकदबा ओइबना डेमोक्रेसी मबांगल कनकदासी अनि इबोबिना फोंदोके
Nakala maromda Brenda amasung Bablu bo boycott tawkhre. Manipurda hauzik thungli birang asi Arambai Tengkol amasung Maitai Lifuna Susanpurda sangsinduna irang hurubadagi thogan bani haikibagi damak Bablu loitong bam amasung thongnawjam Brenda bo Maitai Lifuna boycott tawre makhoinin hauzik thungli birang asi loidri foba public platform da thoktra wagang bayaroi haina phongdorakle. Ngasi Manipur Press Club ta pamising unabada Maitai Lifun gi Lanjang Hanjaba Haistam Silan Hai JDU ki hanagi candidate thongnawjam Brenda na Manipurda haukiba me ahum dagi huna thorkre birang asi Arambai Tengkol amasung Maitai Lifuna thogan bari haikiba du laibak thibane. Susanpurda ki handak aurakiba irang adugi chawrakpa wafum su Maitai Lifuna thamkiba ka loinana Brenda amasung Bablu na phongdokiba wafum sing aran bari haina mangna phongdoki. Mahangna hai aukiba April kunga tarida Susanpurda Sangga kadaba often gym amanarko terrorist cookie sinamai thage madugi matungda April kunga mapanda Susan Bogi thinghang pai haripa mafum asda wahengbam ogen kauba abgi yumda la sabit laisang da thiat basalai taret ki firalbu chin cookie sina sagai tu laisang masado thogai tu na magalam ki laisang atu da la libal lai adu bo khongpakna nerkhar ga til sisilaga thanam ki mayam da Susan Boda satkiba solidarity fest rally nubidadu ki nungthinda Susanpurda hiba forest office mai thake Maitai masa tata tifur gari thawwa driver amana lambi mayai oirapna pareng sana thamba badal takhai haiduna gari dagi singtharaga tamthina phokibagi viral video thagalaki haiba Susanpur bus parking da dingthaujam Rohan Kova hardware dukan phamba amabo cookie singda basina tanaraga phunera bhonake Rohan da dukan thaduktuna lambida pakhatna chenthorokpa gi video viral haina paladuna laisram malebwan ba kova tractor person driver amada fuge tawwa amasung gari ge sarukhora thugai ki bagi thodok thoki haiba wafam thamke torbong manakta leiba indo cookie war memorial gate mai thare haiduna cookie sin kyana huftuna laglaga irang hena sagala ki bagi thodok leiri haide mana hai cookie sin singna me ahungi mamang yamna nganna Manipur lenga ki officing rims down department kya da masung Tampak lam dalai ba cookie sin singi imong kaya gimi wasing pre-plan apagaloy na office lagi suti mangjaw na dalaw pa masong yung tadok na sing tasat na doon na layrang bagi wapam layri asong na cookie sin sing na April kun gadarit April kun gamafan may ahum daki matang-matang Maitai singi matagda sa darakib hengsa ki tagdok kaya asi may ahum gi Susanpur gi mass solidarity rally matungda kangkan kalak to na Maitai singi matagda akan betek sa darakib ni habising asi kangna JDU gi ticket ta candidate wakiba Brenda na Susanpurda may ahum daki Arambai Tengkol amasung Maitai Lifuna Susanpurda sangsinduna jumbai tharubada ki hojik Manipurda thokle birang asi thorakiba ni habisi akan bamongda condemn tawe wafam asi yabasung amloi haina mangna phongdoki Susanpurda ki impal tamna khutta afaba makhal ki nongai paiba yawnak yamlaba cookie singna torbung bangla tamna haigalaktuna Maitai singi laramba yung kai dukan kaya thuwaiduna mai thakibani haiba wafam tamladuna mangna hai Hawi coffee aina khangnaba torbum bangla ga thangnaba maikai adom dagi sangsilakpa cookie singda Maitai gi jom sing mai tha bahwa ki bane madugi matungda cookie singna Manipur gi tongan ba mafam sing more amasung singkhong singya da khundaba Maitai singi jum kya mai tharage hai bo wafam tabladuna hangna hai Arambai Tengkol amasung Maitai Lifuna Susanpurda sangsilaga yana na irang chagaluba amata leite Brenda thanglaujan na hojik thongla birang asi Arambai Tengkol amasung Maitai Lifuna thogan bani haikibagumna Bablu loitong bomna su mamangda YouTube channel amada Arambai Tengkol amasung Maitai Lifuna Manipurda hojik thongli birang asi thogan bani hana phongdoki basu laikre haina palladuna Brenda thonglaujam amasung Bablu loitong bam ani bungasi dagi makhoyanina public platform da thoktuna wangang ba pramak thengjile haina Maitai Lifun gi lanjang hanjaba haistam silana phongdoki Karigumba Brenda thonglaujam amasung Bablu loitong bamna makhatana public platform da thoktuna wagang bana singba tarok lagadi matuda thorakwa fafatagi daida da Maitai Lifuna fuba khak ngamjaroi haina makhata ki hauzik jarang na river lanasi leka ki Maikai dagi Manipurda NRC satnagadabani forest kokthokuna popi thabai popi pampi thabai yaroi hairubagi damak maduba janingdaba phongdoktuna cookie chinsingna hawrakiba lani haipa wafam tamke mahakna hai hauzik leiriba leikak asi thuwairagadi cookie singna maning tamna umang kokthokuna popi pampi thaba yaragani NRC satnadrabasu yaragani amasong makoina pamliba pandam masi phangani haiduna cookie sin hauzik lalong kaya leptana jatharagli
hauzik leiriba phibam masida kuki sina sem silu haibagi akan ba demand tawribana hauzik leiriba chief minister asi lauthoki ban natragana sindoki ba matamda maidai jati gi wanda lan asida chauna maithi ba sap managani aiba wafam thamladuna anoba chief minister am lapa matamda kuki da karigamba makhal amata tawbangam laroi maramdi mamang da leramba sem adu kuki ga mungarubadagi sem phamdagi lauthok khibani haiduna nawna oiriba sem aduna kuki singi asoiba aranba wafam amadada karigamba amata chunthokpa semtokpa fawba ngamlaktaba yai nawna oigadoriba sem aduna aduma kuki singbo kiduna leibasa pamjade hauzik leiriba lebaki phibam masida karigamba manipur da president rule laglagaso lamdam masigi hina chawra mangjabo oigadi aina maitai lifungi lanjang hanjaba haistam silana fongdoke Maragasida BJP dagi leptana resign taunari Manipur amasung India lengakpo amugdangdi haudoglasi Committee of Public Assembly Kwagaitel tiam lekai KT SLYO office ta temporary office oiragliba Organizing Committee of Public Assembly for Restoration of Peace in Manipur na mamang thagi taraga tarukda pangthokiba Public Assembly da saruk yakiba sing laukiba warep ke matungina Manipur da leiriba political party sing thawbuba sing Pamdadok Pio Hypo Warep Matukina Nasisu Kumbi Assembly Constituency Dagi BJP National Primary Membership Dagi Miyoi Manga Amazon Singjamai Assembly Constituency Dagi 1 number 15 gi member Ramba Miyoi Amagapuna Miyoi Taruk BJP Dagi Masariana Kudik Pidula Toksare Hana Fongtoragle Singjamai Yasiki 1 number 15 gi member Ramba Dagi Party Asidagi Patazare Haraki Bami Aduki Mameng Salam Sasi Kumar Kawe Singjamai Safam Lekai Dagi Hairi Aduga Kumbi ASE dagi BJP ki national primary member sing orambadagi togle haina masana kurik pidra pongtor ki basingna Ibosna Manirjan Sajna Sahani Aziz Ahmad amasong Nazir Ahmad makoi na piraki ba pamtado pagi serolda ngasidaki horatuna BJP ki kariyumba hiram amada da mari laina dre matung darak pada lebak miyam kapuna asum bagi damak sanmi nagari hana fongtong narake Mobile Internet jahandabagi economic blockade hogre Manipur government status the mobile internet thingliba se pungkun gamari ki manung dahandogu aina Senapati district Students Association SDS ena government piki matam loi ki badaki mairoi lopas na ngasi nungtil pung taruk tagi matam kaktaba economic blockade sathaba hogre pungkun gamari ki manung da Senapati district mobile internet jahandrabadi tha asigi manga October manga ki nungtil pung taruk tagi National Highway 2 Imphal Dimapur Lambida matam kaktaba economic blockade chathagani haina SDS inagarak lauthokpa leigrabani SDSA ki President Peter Yuno nangasi permission da phongdokibada government internet jalu haina thakiba matam loikibadagi matam kaktaba economic blockade chathanaba mairoi lupasna warep lobani miyamda khamthengna walle kuki militant sin lal haurakpa amasong lengan internet service thingjinbadagi courier service sing mathau pangthokpa ngamdre Sahi asigi mi homdagi sin kuki narco terrorist na mitai furupta atamna landara kibana maram oraga asiana kaya jahan batana tra yum mai thaduna tanthok pirak padagi lanjena duna awaba mayuk na paki matakta tangai fatana miyam ki thawal tawragliba tongan ba servicing dasu asoba jatheng pire lalhai lahorok hawrak pagi internet mobile data service lekhana thingjen khiba amade law and order ki phibam fasilak dabana maram oraga Manipuda mathau pangthok lipa courier service punamak namet kyani chumna Tabak lebak pada gingas ipawda miyam na kudong sana bakaya mayong nare. Pause esan akan na courier service ke tabak toriba marune Imphal manung da tabak toriba courier service ke miyoy singa mada Indian Post Office ki staff singa una duna wari saro bada lana sina maram oraga courier ge polam singa mada document sing thadok thajin tawbada chawna kudong sana bakaya mayong halle. Post ay thadok thajin tawba yada batana tana mapalam dagi tharak ba posak sing yahon ba pawbangam khidre. Adumapu courier service tawriba miyoy singi mai kai dagide yaribang kai tharak lipa posak sing adu yahon na buhona duna laki tagai fadaba document sing adu yahon na bagidamak thong lonsin laga fawba thabak suba yawki haire irang hi ka horok pamatung da memory dagi courier service mafung phana thabak tawbangam khidaba aduna ngasi fawba hanagi normal life ta thabak tawkiba du yawna thabak tawbangam dre loina irang haurak padagi courier ki service mafung phara thabak tawba yaraki dabado August thagi pai salakpa adwai daki khara khajek thabak soba ya bhaurakle adu bhaujik so border ki wanadi chawrakna value
lupa lising mga rogi matat laiba posak sing percent oina thabagi ayaba leitre lupa lising mga gi belu gi makada laiba posak sing thabadi yare irang manung orbasu document gi polam sing di atumak matam chana yoba ngamdrabaso service ti atumak leptana taw duna lagli loina na online da kak polam sing jo hojiki ona home delivery gi service piba ngamdre atumana mapung oina hojik imphal manung gi pin number 795001 amade 795004 gi mafam sing da polam sing jahon bangam le hairi lana sina maram muraga miyam da matam chana polam sing jahon bangam da bagi awa babayuk na bagal loina na courier service ki tongan ba agency sing da tabak tori ba miyo sing jo loina wana re miyam gi complaint lagta na bahona duna lan manu ora basu arak pa document sing de masa da yahon na ba dubak hona duna lagle hauze ba mahusa kum na mafung phana courier service ki tabak tawba ngamdra basu ayaba amati agam ba tabak sing de atumak tawri pando no le ba portion amadi courier ki polam sing jahon na ba kan ba mong thona re yardo la fu polam sing da mak irang leitaba numit curfew kom thok matam sing da yahon na bahonai adho by road la pu posak sing de national highway ani mak thing ba maram oiduna awa bade atumak mayunari ana sapong doke sim minister lakthok loga pia lakna na ba mi khara na honari ba silep kada bane manipur ki tungi laibak lep na ba honari ba sim minister en biren lakthok laga pia lak na ba mioi khara na siliba se kodak da lep kada bane hana challenger jodob kontrak pam ASG convener James Laisang temna jumnam kuno community hall da pangthok ba pawmi sing kona ba da phang dokre kontrak pam ASG tongan ba mafam da lan ngak pa yauri ba volunteer kya so saruk yadu na pangthok ki ba pawmi sing kona ba da James na makata na hai mi karana political ki khudong sa balong na ba minister sinna na ba lalong jar bi gano lala siga mari leina banha sing kholaudi singkhong sing ya da leiba khul ngak pa na sing ki khonjel na asumba khonjel oina lawbiyo paugi mi phamatu da saruk ya ki basina minute ani tumina lep to kuki narco terrorist sing lan thengna bada thawai kat kraba athaw basing ikai khumna ba utpaga loina na manipur ge kuki narco terrorist maru fangna takthok kada bani haiba kholaw se lawke maraga sida kaithel manbi ki matung da kuki militant sing da kumbi gi laingo vida nong mai kap se lakre bom kap se lakba ki damak moidang pok ki nopi sing mai hauna sawkre moidang pok khunau da kabakhiba bom kanana no garang no bidang pung tara taramdai da goki militant sina nongsub kaithel manbi ki khumbong bayum resort haina khangda ba mafum ki maning da leiwa midai gi sanga bada nongmai kapsin do mai thadok lamba thawthok ki mang oinana no bidang pung ni palom tarak pada moidang pok khunau da leiwa khumbong bayum rajan gi yumda mapanggal kala bom ama kapsila ki ba ki thawong bo moidang pok khunau gi nupi sina mai hona saudura yaring da ba phong dokre bom kapsila ki thawong se gi mayuk ta ngasi ayuk pung tara ka mathoi tarak pada ki dongthel ki pung ani fawada moidang pok khunau ki western modern club na sinduna moidang pok khunau mai lekai community holda wakat khongjang jangjang re khongjang asida saruk ya ki benu pisina jumlakta bom kapsila pa yaring de lengak namara leibasing tidok tuna sarak piwa masok thawang asi terrorist ki thawang ni haraduna akan bamongda yaning da ba kholaw sing lawki mafam matuda kapsila pada ki fokai ki traba bom asida hindi mayekna maybe yo maso english ki angka mayek 666 tharam bana form asegi mafu kanano haibasi aso bohang oire panbaja bade mafu masida mapanggal kalaba bomasi kapsel lakre pamatong noksub kaithel man bidana hana nomai kapsel lakna kamite gi sang amamai thadok lam ki bane aduga thadok ani asigi matung da kuki khulai paibas na khu ngak pasinga gi marakta nongyai matung awok athom tawna thuna khothokna rapa matong ngaik lep laga ngasi ayuk agan bapung mari makharum tarak padagina pung amarom chumna bokana nakal ani makki marakta khothokna ki bane ngasi ayuk fawada nakal ani ki marakta khothokna ki bagi manungda Thailand pop pigi maning thangba sarukta leiba jangong fai hana khangdaba kuki khul amagi jomani sumai chake adu bajom sing adudi kuki kini kuki sina mitai do onsin maral thangjin bayana ba bai thagi bo eram gani haire arang no bidang dagi haurak lakha ngasi ayuk pawada thokiba thok singa siga mari leina da mafam aduda combined security force ki persons na thi bo humbagi thabak sathagi adu mena mak mi phami pul lekide amarom da ngasi no bidang pungni palom tarak pada Bisnupur district ki kumbi PS ki manung chaliba khoijuman tabi ka thangnana leiriba laingau be khol gi mitai yomseng tamna kuki militant sin longmai maru tararong kapse lakre thawdo ga sida gi mafam adu ngak se lakli pa ayabi persons na kuki militant singa do mitai khullom da sangsilak pagam dana ba nongmai round taraga manga rok kap ki haire
IRB की मैकेदगी हंतुना नोंगमई मरु खरा कापलबदगी कुकी मिलिटेंट सिंग मैकेदगी मखातन नोंगमई कापला खिद्रे हाइरे लोइदना नकलनी की मरक्ता नोंगमई मरु खरा कापनख्रबसु असोकपन यावनखिदे बाबलू लोइतोंग बमगी युम अगायतोय थोगलमले ngasi numitang pung 8 makhairom tarakpada kwagaithel thiam laikai da leiba Human Rights Alert SRA gi Executive Director wairiba Bablu loitong gi yumda miyoi khara laktuna agai toy thogalam le haire Pawasna haibada miyoi sing aduna ahan bada Bablu loitong bam leibra haidun hanglam ke aduga leite hairu badagi sangse laklaga sumang da khamba gari am yauna imungi polam khara agai toy thogalam bade makhwena mahna interview amada phongdo ki ba wafam sing adu ngasi nubidang pung nipan phawbagi manukta sengdora kadabani hairasu khangalam ki haire loina na mahaki maikei dagi su interview aduda phangdo ki wafum singado withdraw tawre haina phangdora kre lynching amasung mob violence da senaba singi matakta logi thabak lawat kane mamang thage kunga mapande marifo lainga ki home department da thokiba serola magi matungina makal amatagi lynching amasung mob violence ki thabakta senaba singi logi matungina makhoi gi matakta Lokal from Tok Akpa Tabaksing, Lokan Nabaki Sabao Pibani, and the Logani from Dogre. Home Department Serola do Agastariat, Lissingani Tarakani Fund Amasong, September Kungamari, Lissingani Tarakani Fund the Supreme Court of Indiana, Read Petition Civil Number 754 of 2016 Gamari, Lainana Pikiba, Direction Singimatunginani Aire, Kesado Tessen S. Punawala Musing Unit of India Madi Atopa, Office in Singagimarakta, Sona Kibane. Imphal East amasung West KSP sing sindok na hankre ngasam Manipur lengaki DVG Joint Secretary na thoki border amada Imphal East amasung West District Police ki SPN sindok na hankre Imphal East ki KSS Sifuganta IPS nempa West ki SP waraga Imphal West ki SP in charge warakiba Dr. S Ibom Sada Imphal East ki SP in charge waraga ni haire Kuki militant amalaikan naba ngamdana kanbangamdana laikitre May ahom dagi mitay doon sindo na sa tarali batam tira patlana sida kuki furuki larmi warakiba naha ama scrub divers na narak padagi layang pada kan magam tada laikidra hari laikidra kuki militan na dugi maming letbildan hawgrip kawi masagi sahi kulum doirom sore kangpok bidisi ki manung sanba modwung panak talay pa pangbol kuldagi lethang hawgi ki masarufani hari maglayna asna narak padagi Senapati district hostal na pukatuna layang pada kan pangam kitabani maglay kitapato kotu amasok KSO Jauna Kuki Jaugi Lobsingi Mihoisin Awapa Pongdokre Hari Brinda da Pau Piriba Pami Yaunam Yamamangta Sengdoka Dabani Ngarang TS Brinda na Mahagna social media da Haikibo Wapamadu Aran Badi Suikre Kanagumba Mana Pau Pirakpadagi Haikivani Haribadu TS Brinda Masada Pau Pirakdi Bamio Edu Yauna Makoyanina Miyamamangta Sengdoka Dabani Haidunangasi Tonglawi Amusung Waihuroki Apunba Club Singna Punchinduna Sem Kiba KASB CO amasong Susanpur Maitei Ethnic Class Victim Committee asina sinduna Moirang Kendra Moirang Centra Road pangtho ki papaw gi mifam aduda KASB CO gi Assistant Secretary Khangembam Pisal na pangdokre Magna makha taraduna garang TS Brinda nam hiam da sengdo ki padu yaning de maramde masana masabo ga hekim hiam ki waiba yeuba thethok na da balale haibani Miam do chaibani haitu la lawjai Magna mahaki mete yapu oibagi masa oiba thaudang lawdana aranba pawaganda sandokpa amati miam ki sentiment chokpo wafum pogdorpa si KASB CO na kana kandem tawe Magna mangonda pawgi source amatagi phangbani haiki baduda paw pirak liba pawmi ado miam khangna mahak masa jawna photoka dabani aroibada content sing asiki markuiba paw khara asiba pawdam jariba Manipur Local News YouTube channel asidagi yangbiriba punamak pathagajari channel asina tomda kanarabadi subscribe tawbidribesna subscribe tawbiramo loinana like and share tawbusu kawi kanuk namakpo amakhanna thagajari